Viral video ga mari leinana phajinkhiba sing athuba matamda thadokpinaba Nungbrang da miyam gi mipham famkhre. Mamang sahi ing 2023 gi May 3 dagi cookie sing na maitai sing gi mathakta chatharakliba chahi ama helaba lala sigi manungda maitai sing bu lan na uhannaba thadorakhiba viral video amaga mari leinana security force sing na phajinkhiba miyoi tare athuba matamda thadokpinaba miyam gi oiba mipham ama ngasi Imphal East ki Nungbrang da leiba thumkhong lairembi community hall da pangthokre. Nungbrang apunba mayra paibilup na lamdam asigi tongan-tonganba club organization kayaga khutsamnaraga pangthokhiba miyamgi mipham aduda wangangkhiba singna viral video ga mari leinana miyoi taret phajinkhrga jail da namsinduna ngasi fauba thambabu yamna kanna yaningdaba fongdoknakhi. Mipham aduga mari leinana Nungbrang apunba mayra paibilup ki secretary Sobitana haikhibada viral video aduga mari leinana security force singna phajinduna thamliba miyoi taret adu mara leiba natte. May 3 dagi cookie singna haurakhiba lal aduda thamoi sokpadagi khoisaunaraba miyamgi ihoni. India lengak amasung Manipur lengakna miyoi taret asibu hanna yengbidana ngasi fauba jail da thambiba asi yamna pende. Loinana victim taret asigi imung manungna ngasi wariba kaya asi ubiraga athuba matamda makhoibu thadoknaba lengakna sinbiyu. Lamdam asigi miyamnasu miyoi taret asi thadokhanaba hotnabada saruk yabiyu haiki. Ngasigi mipham aduda saruk yakiba JAC viral video May 3 ing 2023 Thobal district Manipur gi convener Mani Khuman na haikibada viral video ga mari leinana phajinkhiba miyoi taret thadokpinaba JAC na kayarak haizarabasu lengakna tabiraktabadagi miyamga loinana khongjang changsinba hobani. Makha tana lamdam asigi tongan-tonganba mafamsingda leibak pungjau thinnaba khongjang changsinnaba JAC na sem sare haiki. Ngasigi mipham aduda saruk yakiba phajinkhiba miyoi taret ki imung manunggi miyoi amana fongdorakpada viral video gi case asida Chennai haiduna phajinkhraba sing asi nongmagi suraga nomlaga imung puzaba ngaktani loinana apikpa macha leiba kaya amasu yauri. Imung manunggi awaba kaya asi ubiduna makhoi taret pu thadokpiu loinana case asi Guwahati dagi Manipur High Court ta transfer tawbiraga athuba matamda loisinnaba Manipur lengakna sinbiyu haiki. Nongkok Singmai gi manungda leiba bi phainong village ta thoktiba video viral gi thongdo aduda ngasi khoigi isa taret ngasi sahi phar phawda victim oidana jailda ngasi lehenbiba chigidamakta khoigi Nungbrang gi praja ama oina amadi lamlamdagi lakbiriba adagi imagi mairagi chilinau imasing adai khudingmak singjina ngasi tinbiriba miyamsing asijina victim taret asigi mahut silakanda aina wahai khara hajari madudi hairiba angang taret asi ngasi kaisu mara leijaba nate chumnadangi thogdok aduna maram oirakanda khosaunaraba praja miyoi lising tarana thokiba thogdok aduda hairiba angangsing aduna thamoi sokpadagi thokiba thogdok adu kaisu leiba thabak nate hairiba angangsing asi video viral adu yenguba khatagini masa masagi phonda adubu kaisu leitaba asi Bharat Sarkarna aduga akoigi state sina kaimta ngasi bau hanna yengbidana victim taret asibu ngasi awaba phibamda lehenba haibase khoi aduki matik nungaijide aduna khoigi state sida leiriba MLA mantri sing khuding magna video viral sida chenariba victim taret asi athuba matamda thadokpiduna imung manunggi awaba sida saruk yabiyu haibasu ai thamjage Manipur da leiriba ima khuding maksu hairiba viral asida akoigi thengnaba sida saruk yabiyu imung jigi awaba imung taret asigi awaba sadu saruk yabiyu haiba wakhonje thamjaj Nungbrang akoigi amuki honda tangkoksilba kumase akai tegesi nate hakiba sinna taret tugi akai ngasiboba case asigi lamlang bibidaba Manipur state government na amasung Bharat Sarkarna bibidaba joinana akoina athuba matamda hakiba mayamse Manipur ki karamba court ta akoigi wakat chanaba akoi tanja adu tokjari adu iroinana tin family nisu akoi Manipur government ki side ta akoina athuba matamda akoigi Manipur ki karamba court ta wakat laga karamba court na wain gaduino haibi tangdang bama athuba matamda bibiu haina su akoina press media ki thongda wakat chari cha thogi madla lambi khangji yamware cha ni halakta cha ni e akoi bo fadal la thandi do ran cha jing bo mama bo ko yamware